JSC against the missing of MAIBAM AVINASH and NINGTHOUJAM Anthony, AKHAM AWANG LEIKAI na HAYENG AYUK PUNG 4 dagi NUNGTHIL PUNG 1 Phaoba KOUKHIBA General Strike adu Laklibatang 13 gi NUNGTHIL PUNG 1 Phaoba SHANGDOKLAGANI HAINA JSC gi member SUNIL MAIBOY na PHONGDORAKLI ngasi lamsang AKHAM mayai LEIKAI da pangthokiba paugi mifam amada SUNIL MAIBOY na makatan hai JSC na HAYENG AYUK PUNG 4 dagi NUNGTHIL PUNG 1 Phaoba KOUKHIBA General Strike ka mari leinana lengaki maikai dagi karigumba thabak amata paikhalaktabadagi General Strike SHANGDOK khongthang asi lokhalakpani karigumba General Strike asida thokhaningdaba thodok thoklabadi madugi tekcha kumnamak lengak asina pugadabani loinana JSC na kauriba General Strike asida lamdam asigi miyamna sumapung phana saugatpiyo haina mahangna phongdokhi amaromda mangkiba angang ani asigi manungda amadi handak pangthokadawriba metric thagadaba angangni lengak na angang asi metric thaba ngamhanbiu haukiba tang 5 dagi thiba khangdana leiriba angang ani asi phabada chenabani haiba ani phare haina lengak na hairabanina kana kana thodok asida chenaramgani haiba lengak ti khanglamlagani maramaduna angang ani asi asoingam yaudana mama mapada sinabiyo amadi chenaba sing matik chaba chairak pibiyo haina mahangna lengak ta taksilakli positive oiba response amada piraktragadi ekoi JSC ga loinana Manipur gi prajamyam amadi CSO civil organization student union kudingmukka iroinana makataba khongjang kya ama changlakani hariba khongjang asida Manipur gi leiba mipung khudimang namadi organization khudimang na sogot minabasu media gi through da mayam da haijari aduga masida lengak na kari gumba hujuk pabo response positive response amda pirak taba targadi haribi iho si JSC na changjali iho sida tholk pata dai da kudimaksu ngasigi lengak na pugidam ni habisi media gi through da hanhana amuk mayam da haijari aduga loinana haribi iho sida civil organization khudimang na su mateng pangbiduna ekoi gi mangkhriba mahiroi ani si phangnaba khongjang changjang mateng pangbiu loinana mahiroi si lakadoriba metric exam da thagadaba hajujik class 10 ta tamliba mahiroi yauri aduna makhoi exam ase phamba phangan minaba ngasigi lengang da daitas lobiu haina media da haijir